ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯕ ꯀ꯭ꯋꯦꯁꯟ ꯑꯃꯈꯛꯅꯤ ꯑꯣꯖꯥ ꯑꯣꯏꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯏꯔꯛꯏꯁꯦ ꯃꯐꯝꯁꯦ ꯑꯩꯁꯦ ꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅꯀꯣ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯒꯤ ꯃꯇꯥꯡꯗꯅꯦꯕ ꯑꯩꯅ ꯉꯁꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯖꯔꯤꯕꯁꯦ ꯑꯩꯁꯦ ꯍꯦꯛ ꯍꯧꯕꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯤꯁꯤꯌꯦꯜ ꯑꯣꯏꯕ ꯐꯦꯁ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯒ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯒꯦ ꯃꯌꯥꯝꯅꯁꯨ ꯇꯣꯏꯅ ꯍꯪꯕꯤꯕꯅꯤꯅ ꯃꯌꯥꯝꯒꯤ ꯈꯪꯅꯤꯡꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯍꯥꯏꯖꯔꯣꯏꯒꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯅ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯐꯦꯁ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕ ꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯣꯂꯣꯞ ꯆꯥꯕ ꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯐꯪꯕ ꯍꯧꯕꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯇꯥꯛꯄ ꯈꯣꯠꯄ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯁꯦ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯆꯪꯉꯒ ꯇꯥꯛꯄꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯅ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯁꯤꯖꯤꯟꯅꯖꯕꯅꯦꯕ ꯑꯩꯁꯦ 2014ꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ 2014 ꯃꯛꯇꯒꯤ ꯑꯩꯁꯦ ꯑꯦꯝꯇꯦꯛ ꯇꯧꯊꯕ ꯍꯧꯔꯦ ꯃꯥꯁꯇꯔꯁ ꯇꯧꯕ ꯑꯗ ꯑꯩꯅ ꯃꯥꯁꯇꯔ ꯇꯧꯕ ꯍꯧꯕꯃꯇꯝ ꯑꯁꯤꯗ ꯅꯣꯇꯤꯁ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯦ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯔꯣꯜꯒꯤ ꯃꯤ 3ꯈꯛ ꯁꯦꯂꯦꯛꯁꯟ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯥꯁꯇꯔꯁ ꯇꯧꯔꯤꯕ ꯃꯔꯛꯇꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕꯈꯩ ꯇꯧꯔꯛꯑꯣ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯩꯒꯅꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯅꯣꯏꯁꯦ ꯗꯦꯃꯣ ꯀ꯭ꯂꯥꯁꯁꯨ ꯂꯧꯍꯟꯒꯅꯤꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯦ ꯈꯟꯒꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏꯕ ꯔꯣꯜꯁꯦ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯀꯧꯏꯀꯣ ꯑꯗꯨꯅ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯕꯁꯦ ꯋꯥꯍꯩꯁꯤꯗꯕꯨ ꯀꯩ ꯍꯥꯏꯅ ꯈꯪꯉꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯊꯤꯑꯣꯔꯤꯒꯨꯝꯕ ꯁꯕꯖꯦꯛ ꯂꯧꯕꯒꯤ ꯑꯣꯖꯥꯗꯤ ꯑꯣꯏꯔꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯣꯏꯁꯦ ꯂꯦꯕꯀꯨꯝꯕ ꯇꯥꯛꯄ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗ꯭ꯔꯣꯌꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯥꯐꯤꯛꯁꯀ ꯍꯥꯏꯔꯤꯁꯦ ꯁꯤ ꯇꯥꯛꯄ ꯑꯣꯖꯥꯁꯦ ꯑꯣꯏꯒꯗꯣꯔꯤꯕꯅꯦꯕ ꯑꯗ ꯑꯩꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡꯋꯥꯏ ꯐꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯁे ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯗ ꯇꯥꯔꯁꯨ ꯑꯩꯁꯦ ꯇꯤꯆꯤꯡꯒꯤ ꯂꯥꯏꯟꯗꯗꯤ ꯑꯦꯛꯁꯄꯣꯖꯔ ꯈꯔꯗꯤ ꯐꯪꯖꯔꯛꯑꯕꯅꯤ ꯍꯥꯏꯕꯁꯦ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯅ ꯈꯜꯂꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯌꯥꯝꯃꯤ ꯑꯗꯨꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣꯀꯣ ꯀꯔꯤꯒꯤꯅꯣꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤꯁꯨ ꯅꯪ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯣꯂꯣꯞ ꯑꯃ ꯁꯥꯔꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯁꯦ ꯐꯪꯗꯣꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯗꯗꯤ ꯄꯩꯁꯥ ꯐꯪꯕ ꯍꯥꯏꯕꯁꯤꯗꯕꯨ ꯀꯌꯥꯝ ꯃꯒꯨꯟ ꯆꯥꯎꯏ ꯀꯌꯥꯝ ꯆꯥꯎꯅ ꯈꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯑꯗꯨꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯁꯦꯀꯣ ꯑꯣꯖꯥ ꯁꯤꯅꯤꯌꯔ ꯑꯣꯖꯥ ꯑꯍꯟ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯀꯟꯐꯔꯦꯟꯁ ꯔꯨꯝꯁꯤꯗ ꯀꯟꯐꯔꯦꯟꯁ ꯔꯨꯝꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯏ ꯌꯨ ꯁꯦꯞꯀꯤ ꯑꯣꯏꯒꯜꯂꯤꯗꯅꯀꯣ ꯌꯨ ꯁꯦꯞꯀꯤ ꯇꯦꯕꯜꯁꯤꯗ ꯃꯣꯏꯁꯦ ꯃꯊꯪ ꯂꯣꯏ ꯐꯝꯃꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯆꯧꯕ ꯕꯣꯔꯗꯇꯨꯃ ꯂꯩꯔꯅꯤ ꯕꯣꯔꯗꯇꯨꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯔꯀꯔ ꯑꯃ ꯄꯥꯏꯔꯒ ꯃꯣꯏꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯣ ꯑꯩꯁꯦ ꯇꯥꯛꯀꯗꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯪꯉꯛꯑꯦꯕꯀꯣ ꯀꯩꯒꯨꯝꯕ ꯅꯪꯉꯣꯟꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯥꯐꯤꯛꯁ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗ꯭ꯔꯣꯌꯤꯡꯁꯦ ꯂꯧꯕ ꯆꯪꯉꯣꯅ ꯍꯥꯏ ꯇꯥꯔꯗꯤ ꯂꯧꯕ ꯆꯪꯕꯁꯤꯗ ꯃꯦꯟ ꯑꯣꯖꯥ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯑꯦꯁꯤꯁꯇꯦꯟꯠꯇꯨꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥꯁꯤꯅ ꯍꯧꯒꯠꯂꯛꯄ ꯄꯥꯔꯠ ꯀꯩꯀꯩ ꯇꯥꯛꯑꯝꯃꯒ ꯃꯥ ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯌꯦꯅ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯦꯟꯇꯥꯌꯔ ꯄꯨꯡ 3ꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯧꯒꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯗ ꯑꯩꯅ ꯆꯥꯟꯁꯄꯨ ꯄꯤꯕꯤꯔꯗꯤ ꯑꯩꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯩꯗꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯦ ꯂꯥꯏꯟ ꯑꯃꯒꯤ ꯃꯊꯛꯇ ꯄꯣꯏꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯥꯐꯤꯛꯁꯀꯤꯀꯣ ꯌꯦꯛꯄꯒꯤ ꯃꯔꯝꯁꯤꯗꯅꯤꯀꯣ ꯂꯣꯏ ꯍꯪꯉꯤꯁꯦ ꯁꯣꯂꯤꯠ ꯑꯃ ꯁꯨꯃꯥꯏꯅ 60 ꯗꯤꯒ꯭ꯔꯤꯁꯇ ꯀꯛꯑꯒ ꯃꯥꯁꯦ ꯍꯥꯡꯗꯣꯛ ꯇꯥꯔꯗꯤ ꯀꯩ ꯁꯦꯞ ꯎꯒꯅꯤ ꯈꯣꯠꯀꯅꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯌꯦꯡꯊꯔꯛꯑꯗꯤ ꯀꯩ ꯍꯥꯏꯅ ꯎꯒꯅꯤ ꯅꯥꯀꯟꯗ ꯌꯦꯡꯉꯗꯤ ꯀꯩ ꯎꯒꯅꯤ ꯑꯗꯨ ꯀꯩꯀꯩ ꯃꯌꯥꯝꯗꯨꯅꯦꯕ ꯀꯣꯏꯁꯟꯁꯦ ꯍꯪꯉꯦ ꯑꯗꯨ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯩꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯇꯣꯞꯄ ꯔꯤꯂꯦꯇꯦꯠ ꯃꯌꯥꯝ ꯑꯃ ꯍꯪꯉꯛꯑꯦ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯝꯃꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯔꯤꯖꯜꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗ ꯑꯩꯁꯨ ꯈꯟꯕꯁꯦ ꯌꯥꯎꯔꯦ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯐꯪꯗꯣꯔꯕꯅꯦꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯈꯪꯅ ꯄꯩꯁꯥ ꯐꯪꯗꯣꯔꯕꯅꯦ ꯀꯥꯏꯅ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯔꯨꯇꯤꯟꯁꯦ ꯊꯣꯛꯂꯛꯑꯦ ꯑꯩꯒ ꯆꯪꯃꯤꯟꯅꯒꯗꯕ ꯑꯣꯖꯥ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯆꯪꯒꯗꯣꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝ ꯀꯩꯀꯩꯁꯦ ꯂꯣꯏ ꯑꯦꯁꯥꯏꯟ ꯇꯧꯔꯛꯑꯦ ꯁꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀ꯭ꯂꯥꯁꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯃꯗꯨꯒꯤ ꯀ꯭ꯂꯥꯁꯇꯣ
ꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯥꯐꯤꯛꯁ ꯍꯥꯏꯁꯤꯗꯕꯨꯗꯤꯀꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯤꯛꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯗ꯭ꯔꯣꯌꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯆꯥꯔꯠ ꯄꯦꯄꯔ ꯑꯆꯧꯕꯁꯦ ꯁꯤꯒꯤ ꯆꯥꯔꯠ ꯄꯦꯄꯔ ꯑꯆꯧꯕꯁꯤꯗ ꯃꯣꯏꯁꯦ ꯂꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯌꯦꯛꯆꯔꯛꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯗ ꯌꯦꯛꯇꯣꯔꯤꯕꯅꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯕꯜꯁꯦ ꯋꯥꯡꯉꯦꯕ ꯋꯥꯡꯕꯅꯤꯅ ꯀꯩꯗꯧꯒꯦꯗ ꯑꯅꯝꯕ ꯃꯇꯝꯗ ꯑꯉꯥꯡꯈꯩꯁꯦ ꯂꯣꯏ ꯂꯦꯞꯄꯒꯁꯨ ꯌꯦꯛꯅꯩꯌꯦꯕ ꯇꯦꯕꯜꯗꯣ ꯐꯖꯅ ꯂꯥꯝ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯟꯇ꯭ꯔꯣꯜꯗ ꯌꯦꯛꯄ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯠ ꯄꯦꯄꯔ ꯍꯥꯏꯕ ꯆꯦ ꯋꯥꯡꯗꯨꯅꯤꯀꯣ ꯑꯗꯨꯅ ꯆꯥꯔꯠ ꯄꯦꯄꯔꯁꯤꯗ ꯌꯦꯛꯂꯛꯀꯗꯣꯏꯅꯤꯅꯀꯣ ꯀ꯭ꯂꯥꯁꯔꯨꯝꯁꯦ ꯇꯦꯕꯜꯁꯨ ꯂꯣꯏ ꯋꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯉꯥꯡꯈꯩꯁꯦ ꯑꯃꯨꯛ ꯂꯣꯏ ꯂꯦꯞꯈꯠꯂꯒ ꯂꯦꯞꯄꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯐꯪꯉꯤꯕ ꯄꯥꯔꯇꯤꯀ꯭ꯌꯨꯂꯔ ꯁꯦꯛꯁꯟꯁꯦ ꯑꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯨ ꯀ꯭ꯂꯥꯁꯔꯨꯝ ꯈꯦꯠꯅꯩꯀꯣ ꯃꯥꯒꯤꯁꯤꯅ ꯊꯣꯡꯁꯦ ꯍꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯆꯪꯉꯛꯄ ꯑꯣꯏꯒꯅꯤꯕ ꯑꯗꯨꯒ ꯕꯣꯔꯗꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯪꯁꯜꯂꯀꯥꯟꯗ ꯂꯩꯒꯗꯣꯏꯅꯦꯕ ꯀ꯭ꯂꯥꯁꯔꯨꯝ ꯈꯔꯗꯅ ꯅꯥꯀꯟꯗꯩ ꯍꯥꯡꯉꯛꯀꯅꯤ ꯊꯣꯡꯁꯦ ꯑꯗꯨꯒ ꯆꯪꯉꯒ ꯑꯗꯨꯝ ꯑꯉꯥꯡꯈꯩꯁꯤꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯗꯨ ꯎꯔꯅꯤ ꯑꯩꯈꯣꯏꯅ ꯕꯣꯔꯗꯁꯦ ꯏꯅꯛ ꯅꯛꯅ ꯌꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕ ꯀ꯭ꯂꯥꯁꯔꯨꯝꯁꯦ ꯀꯩ ꯑꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯕꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯍꯦꯄꯤꯂꯤꯀꯣ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀ꯭ꯂꯥꯁꯅꯦꯅ ꯑꯩꯁꯦ ꯃꯣꯟꯗꯥꯝꯗꯅꯤꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯊꯣꯡꯁꯦ ꯁꯁꯀ ꯍꯥꯡꯗꯣꯛꯑꯦ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯨꯔꯀꯥꯟꯁꯤꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯒ꯭ꯔꯥꯐꯤꯛꯁ ꯍꯥꯏꯕꯁꯤꯗꯤꯀꯣ ꯅꯪ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯂꯧꯁꯅꯨ ꯅꯪ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯂꯧꯁꯅꯨ ꯏꯔꯦꯁꯄꯦꯛꯇꯤꯞ ꯑꯣꯐ ꯅꯪꯅ ꯂꯧꯔꯤꯕ ꯕ꯭ꯔꯥꯟꯁꯇꯣ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦ ꯐꯥꯔꯁ ꯏꯌꯔꯒꯤꯗꯤ ꯑꯣꯏꯅ ꯁꯤꯁꯦ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯥꯔꯨꯔꯤꯁꯤꯅ ꯃꯦꯀꯥꯅꯤꯀꯦꯜꯒ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯒꯤ ꯕ꯭ꯔꯥꯟꯁꯀꯤ ꯉꯥꯛꯇ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯇꯥꯔꯕ ꯑꯗꯨꯒ ꯃꯦꯀꯥꯅꯤꯀꯦꯜꯒ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯧꯕꯁꯦ ꯁꯕꯖꯦꯛꯁꯦ ꯌꯥꯝ ꯌꯥꯝꯗꯦꯕ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯦ ꯅꯨꯄꯥ ꯃꯆꯥꯅ ꯅꯝꯒꯗꯣꯏꯅꯤꯀꯣ ꯑꯦꯟꯇꯥꯌꯔ ꯀ꯭ꯂꯥꯁꯇꯨꯗ ꯅꯨꯄꯤ ꯃꯆꯥꯁꯦ 3ꯔ 4ꯔ ꯈꯛ ꯌꯥꯎꯔꯝꯒꯗꯣꯏꯅꯦꯕ ꯃꯣꯏ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕꯗꯨꯗ ꯑꯩꯁꯦ ꯃꯅꯤꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯅ ꯋꯥꯍꯩꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤꯗꯣ ꯑꯩꯅ ꯍꯟꯕꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ ꯋꯥꯅꯦ ꯋꯥꯡꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏ ꯍꯦꯜꯂꯦꯗꯅꯀꯣ ꯁꯨꯝ ꯋꯥꯡꯉꯦ ꯑꯗꯨꯒ ꯃꯌꯥꯡ ꯑꯉꯥꯡꯒ ꯑꯣꯏꯔꯦꯀꯣ ꯂꯣꯏ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯗ ꯃꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯦ ꯍꯥꯏꯕꯒꯤ ꯃꯣꯏꯅꯕꯨꯗꯤ ꯐꯨꯜ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯀꯥꯏꯈꯤꯗꯦꯀꯣ ꯑꯗꯨ ꯃꯣꯏꯁꯨ ꯂꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯦ ꯑꯩꯗ ꯆꯪꯁꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯣꯏ ꯍꯥꯟꯅ ꯑꯝꯇ ꯐꯝꯃꯣ ꯁꯤꯅꯦꯕ ꯆꯥꯎꯃꯟꯈꯤꯗꯅ ꯁꯨꯝ ꯋꯥꯡꯉꯦ ꯇꯦꯕꯜꯗꯨꯅꯒ ꯋꯥꯡꯉꯦ ꯀꯣ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯖꯔꯤ 2014ꯒꯤ ꯋꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯅ ꯌꯦꯡꯉꯣ 2026ꯅꯦꯕ 2014ꯒꯤ ꯃꯇꯝꯅꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯝꯈꯤꯅꯤ ꯅꯍꯥ ꯑꯣꯏꯔꯝꯈꯤꯅꯤꯗꯣꯀꯣ ꯑꯗꯨꯒ ꯑꯩꯁꯤꯅ ꯃꯣꯏꯁꯦ ꯐꯝꯃꯣ ꯍꯥꯏꯔꯦ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯒꯗꯕ ꯑꯣꯖꯥꯗꯣ ꯃꯥꯗꯣ ꯑꯩ ꯆꯪꯈ꯭ꯔꯦ ꯈꯪꯕꯩ ꯈꯤꯇꯪ ꯊꯦꯡꯅꯒ ꯂꯥꯛꯄꯗꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁꯀ ꯑꯣꯏꯕꯗꯣ ꯃꯣꯏꯅ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯏꯗꯣ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯣꯏꯗꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯧꯒꯗꯣꯏ ꯈꯣꯠꯀꯗꯣꯏꯁꯦ ꯃꯥꯅ ꯑꯍꯥꯟꯕꯗꯣ ꯀꯩꯅꯣ ꯈꯔ ꯇꯥꯛꯑꯝꯃꯒ ꯃꯥ ꯊꯕꯛ ꯂꯩ ꯃꯥ ꯑꯝꯇ ꯊꯣꯛꯎꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯏꯊꯟ ꯍꯨꯟꯗꯣꯛꯑꯝꯃ ꯑꯗꯨꯝ ꯆꯠꯈꯤꯕ ꯍꯧꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯄꯣꯠꯁꯦ ꯑꯩꯅ ꯈꯪꯉꯛꯄ ꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯩꯗꯣ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯦ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯦ ꯇꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ M.Tech ꯑꯍꯥꯟꯕ ꯁꯦꯃꯤꯁꯇꯔꯁꯦ ꯑꯗꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯗ ꯀ꯭ꯂꯥꯁ ꯑꯅꯤ ꯂꯩꯈꯤꯀꯣ ꯒ꯭ꯔꯥꯐꯤꯛꯁꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯦꯃꯤꯁꯇꯔꯁꯦ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯄꯥꯏꯔꯤꯕꯁꯤꯅ ꯉꯁꯥꯏꯒꯤ ꯔꯤꯚ꯭ꯌꯨ ꯂꯧꯕ ꯑꯩꯒ ꯆꯪꯃꯤꯟꯅꯈꯤꯕ ꯈꯣꯠꯃꯤꯟꯅꯈꯤꯕꯗ ꯑꯗ ꯑꯣꯖꯥꯈꯩꯗꯨꯅ ꯌꯥꯝ ꯔꯤꯚ꯭ꯌꯨꯗꯣ ꯌꯥꯝ ꯐꯖꯅ ꯄꯤꯔꯝꯕ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯑꯃꯁꯦ ꯃꯊꯟꯗꯅ ꯌꯥꯝ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯋꯦ ꯑꯉꯥꯡꯈꯩꯁꯦ ꯃꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯉꯝꯃꯦꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯍꯦꯠꯇꯨꯅ ꯃꯊꯪꯗꯩꯗꯤ ꯅꯪꯁꯦ ꯐꯨꯜ ꯀ꯭ꯂꯥꯁ ꯄꯤꯕꯐꯥꯎ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯇꯤꯐꯤꯀꯦꯠꯁꯦ ꯏꯕꯤꯕ ꯀꯥꯟꯗ ꯃꯥꯁꯦ ꯅꯪꯅ ꯀ꯭ꯂꯥꯁ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕ ꯀꯟꯇ꯭ꯔꯣꯜ ꯉꯝꯕꯩꯁꯦ ꯁꯤ ꯑꯗꯨꯝ ꯏꯕꯤꯔꯛꯀꯦꯅꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯂꯧꯖ ꯇꯥꯔꯗꯤ ꯄꯋꯥꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯥꯛꯀꯗꯣꯏꯅꯤ ꯃꯥꯔꯛ ꯄꯤꯕꯗꯩ ꯈꯣꯠꯄꯗꯩ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯏꯌꯦ ꯁꯥꯔ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯦꯟ ꯑꯗꯨꯝ ꯆꯪꯉꯒꯀꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯦ ꯂꯧꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯅ ꯇꯥꯛꯈꯤꯕ ꯕꯦꯠꯆꯈꯩꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯤꯆꯔꯁ ꯗꯦꯗꯒꯀꯣ ꯑꯗꯨꯝ ꯍꯦꯞꯄꯤ ꯇꯤꯆꯔꯁ ꯗꯦ ꯃꯦꯝ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯒꯤ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯔꯛꯄꯁꯦ ꯃꯦꯝꯁꯦ ꯊꯥꯏꯅ ꯎꯈꯤꯕ ꯁꯛꯇꯨꯅꯦ ꯑꯗꯨꯝ ꯁꯨꯡꯍꯟ ꯍꯅꯨꯁꯟꯗꯦꯒ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯌꯥꯝ ꯍꯟꯅꯨꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯝꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯏꯁꯥꯒꯤ M.Techꯀꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯇꯧꯕꯒꯤ ꯄꯩꯁꯥꯁꯨ ꯐꯪꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯨ ꯀꯔꯤꯝ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯆꯠꯄꯗ ꯁꯦꯠꯄ ꯀꯨꯔꯇꯤ ꯑꯃ ꯗꯨꯄꯠꯇꯥꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯨꯃ ꯑꯗꯨꯝ ꯁꯦꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯏꯐꯇꯣ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯀꯥꯟꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯦ ꯋꯥꯟ ꯑꯣꯐ ꯗ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤꯕ ꯃꯇꯝꯁꯦ ꯃꯥꯁꯇꯔꯁ ꯇꯧꯈꯤꯕ ꯃꯇꯝꯁꯦ ꯂꯥꯏꯔꯤꯛꯇꯨꯁꯨ ꯃꯥꯁꯇꯔꯁꯇꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯈꯜꯂꯒ ꯇꯝꯃꯛꯑꯕꯅꯤꯅ ꯇꯝꯃꯤꯀꯥꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ
ꯑꯣꯖꯥ ꯑꯣꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ, ꯑꯗꯒꯤꯗꯤ ꯁꯥꯇ꯭ꯔꯁꯨ ꯂꯛꯀꯤꯂꯤ ꯑꯩꯉꯣꯟꯗ ꯐꯪꯕ ꯁꯦꯛꯁꯟꯗꯣ ꯅꯨꯡꯉꯥꯏꯕ ꯁꯥꯇ꯭ꯔ ꯐꯪꯈꯤꯕ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒ ꯆꯪꯃꯤꯟꯅꯕꯗꯣ ꯑꯗꯨꯁꯨ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯝ ꯌꯥꯎꯏꯀꯣ, ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ, ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇꯅ ꯂꯩꯊꯣꯛꯑꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯁꯤꯟꯅꯁꯜꯂꯝꯃꯒ ꯆꯠꯈꯤꯕ, ꯑꯗꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯏ, ꯑꯗꯨꯝ ꯄꯨꯡ ꯑꯍꯨꯝꯗꯨꯃ ꯑꯗꯨꯝ ꯂꯩꯕꯤꯕ ꯀ꯭ꯂꯥꯁꯇꯨꯗꯀꯣ, ꯑꯩꯁꯨ ꯃꯥꯁꯨ ꯏꯕꯥꯅꯤꯃꯛ ꯇꯪꯈꯥꯏ ꯌꯦꯡꯅꯔꯒ ꯇꯥꯛꯄ. ꯑꯗꯨꯅ ꯃꯈꯜ ꯃꯈꯜꯅꯦ ꯃꯤꯁꯦ, ꯊꯕꯛ ꯏꯟꯁꯤꯜꯂꯝꯃ ꯆꯦꯟꯈꯤꯕ, ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯃꯊꯟꯇ ꯇꯥꯍꯧꯔꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯕ ꯑꯩꯒꯤ ꯅꯥꯀꯟꯗ. ꯑꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯌꯥꯝ ꯐꯖꯅ ꯐꯤꯗꯕꯦꯛ, ꯃꯥꯗꯤ ꯃꯊꯟꯇ ꯊꯥꯗꯣꯛꯑꯁꯨ ꯉꯝꯃꯕꯅꯦꯒ ꯍꯥꯏꯕꯒꯨꯝꯕ. ꯑꯗꯨꯅ ꯃꯈꯜ ꯃꯊꯦꯜ ꯀꯣ, ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯃꯈꯜ ꯃꯊꯦꯜꯅꯦ. ꯑꯗꯨꯅ ꯑꯩꯅ ꯀꯣꯏꯁꯟꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯄꯅꯣ ꯍꯥꯏ ꯇꯥꯔꯗꯤ, ꯑꯗꯨꯒꯤꯗꯣ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟꯇꯣ ꯑꯩꯗꯣ ꯃꯐꯝ ꯈꯪꯅ ꯑꯩꯒꯤ ꯄꯣꯖꯤꯁꯟ ꯑꯃꯗꯤ ꯂꯩꯖꯔꯒ ꯉꯁꯥꯏꯒꯤ ꯁꯦꯂꯔꯤ ꯁꯥꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ 2014ꯗꯒꯤ ꯍꯧꯖꯔꯛꯈꯤ. ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯩ MITꯗ 2016ꯗꯀꯣ, ꯑꯩꯅ ꯃꯥꯁꯇꯔ ꯂꯣꯏꯕ ꯆꯍꯤꯗꯨꯗ ꯑꯗꯨꯝ MITꯗ ꯑꯃꯨꯛ ꯒꯦꯁ ꯂꯦꯛꯆꯔꯔꯒꯤ ꯀꯧꯔꯛꯄꯗ ꯊꯥꯕꯗ ꯑꯃꯨꯛ ꯈꯜꯂꯒ ꯑꯩꯁꯦ 2016ꯗꯒꯤꯅ MITꯗ ꯒꯦꯁ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯂꯩꯖꯔꯝꯃꯤ. ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯐꯥꯔꯁ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯍꯥꯏꯈꯤꯕꯅꯤꯅ ꯁꯤꯐꯧꯇꯪ ꯑꯣꯏꯅ ꯂꯤꯖꯒꯦ. ꯑꯗꯨꯒ ꯍꯣꯏ, ꯑꯩꯅ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯩꯖꯔꯝꯕꯗꯨꯅ ꯀꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯚꯨꯕꯅꯦꯁ꯭ꯋꯔ ꯑꯣꯔꯤꯁꯥꯗꯀꯣ, ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯩꯖꯔꯝꯃꯤꯗꯣ. ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯥꯋꯥꯏꯗ ꯂꯣꯏꯖꯔꯒꯦ. ꯑꯗꯨꯒ ꯑꯩꯉꯣꯟꯗꯅꯦꯀꯣ ꯄꯤꯡꯛ ꯁꯥꯔꯤ ꯁꯦꯠꯂꯛꯑꯣ ꯍꯥꯏꯕ ꯑꯃꯈꯛꯁꯨ ꯌꯥꯎꯈꯤꯕꯅꯦꯕ, ꯑꯗꯣ ꯑꯩ ꯁꯦꯠꯂꯦ ꯉꯁꯤꯗꯤ ꯄꯤꯡꯛ ꯁꯥꯔꯤ. ꯑꯗꯨꯒ ꯂꯩꯇꯕ ꯃꯆꯨ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯁꯦꯠꯄ. ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯍꯥꯏꯞꯁꯨ ꯑꯗꯨꯝ ꯍꯥꯏꯞ ꯇꯧꯕ ꯌꯥꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯞꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ. ꯋꯥꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯔꯒ ꯑꯇꯣꯞꯄ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯀꯣ, ꯑꯦꯅꯤ ꯀꯣꯂꯤꯛ, ꯃꯔꯤ ꯃꯇꯥ, ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯂꯤꯡꯛꯇꯣ ꯁꯤꯌꯔ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯚ꯭ꯌꯨꯁꯨ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯌꯥꯝꯖꯔꯛꯏ, ꯌꯥꯝꯁꯨ ꯊꯥꯖꯗꯅ ꯌꯥꯝ ꯊꯨꯅ ꯔꯦꯁꯄꯣꯟꯁ ꯐꯖꯕ ꯌꯥꯝ ꯐꯪꯉꯤ. ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯀꯃꯦꯟꯠ ꯑꯃꯈꯛ ꯎꯖꯩꯌꯦ. ꯑꯩꯅ ꯃꯅꯤꯄꯨꯔꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯗꯥꯏꯂꯦꯛ ꯑꯅ ꯍꯥꯏꯈꯤꯕꯗꯣꯀꯣ, ꯐ꯭ꯂꯣꯗ ꯉꯥꯡꯕꯗ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯗ ꯗꯥꯏꯂꯦꯛ ꯅꯠꯇꯦ ꯑꯣꯟ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯌꯨ ꯀꯥꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯛꯏꯗꯣꯀꯣ. ꯁꯨꯃꯥꯏꯅ ꯑꯁꯣꯏꯕ ꯌꯥꯎꯕ ꯃꯇꯝꯗ ꯁꯦꯝꯗꯣꯔꯛꯄꯁꯦ ꯑꯩ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝ ꯇꯧꯏ. ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯕꯒꯅꯦꯀꯣ, ꯉꯁꯥꯏꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯤꯕꯒꯁꯦ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ. ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ. ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎ ꯇꯥꯔꯁꯨ ꯁꯣꯏꯔꯤꯕ ꯃꯇꯥꯡꯗꯣ ꯀꯔꯤꯗꯅꯣ ꯈꯣꯠꯄꯅꯣꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ. ꯑꯗꯩ ꯅꯍꯥꯟ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯚꯤꯗꯤꯑꯣꯗꯣ ꯇꯥꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯤꯗꯣ ꯁꯦꯠꯇꯤꯡꯁꯇ ꯁꯦꯝꯒꯗꯕ ꯑꯣꯏꯕꯁꯨ ꯌꯥꯎꯕꯅꯦꯕ. ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯏꯗꯅꯀꯣ, ꯁꯦꯠꯇꯤꯡꯁꯇ ꯁꯦꯝꯗꯣꯛꯄꯤꯌꯣꯅ. ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯃꯥꯏꯒ ꯁꯛꯀ ꯎꯅꯗ꯭ꯔꯁꯨꯀꯣ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯕ ꯌꯥꯕꯅꯦ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯦꯅꯤꯊꯤꯡ ꯀꯃꯦꯟꯁꯦ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ, ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ, ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯃꯤ ꯎꯅꯁꯨ ꯀꯃꯦꯟꯁꯦ ꯄꯤꯅꯁꯤ. ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟ ꯌꯥꯝ ꯐꯪꯉꯦꯀꯣ, ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ, ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯈꯣꯠꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒ ꯀꯃꯦꯟꯇꯒꯁꯦ ꯁꯨꯝ ꯁꯥꯡꯅ ꯏꯔꯛꯄꯒ ꯌꯥꯎꯋꯦꯕꯀꯣ. ꯇ꯭ꯔꯁ ꯃꯤ, ꯑꯩ ꯑꯦꯚ꯭ꯔꯤ ꯀꯃꯦꯟ ꯄꯥꯖꯩꯀꯣ. ꯑꯗꯨꯒ ꯀꯃꯦꯟꯇꯒꯤꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯁꯦꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩꯌꯦꯕ. ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯈꯠꯅ ꯍꯪꯖꯈꯤꯕꯅꯤꯀꯣ, ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯕꯤꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯒꯥꯏꯁꯦ. ꯑꯗꯨꯒ ꯑꯩꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯈꯔ ꯌꯧꯕꯁꯦ ꯑꯩ ꯍꯟꯗꯛ ꯐꯪꯉꯦꯕ. ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯇꯣ ꯑꯩ ꯌꯧꯔꯦ, ꯑꯩ ꯑꯦꯆꯤꯞ ꯇꯧꯖꯩ ꯍꯥꯏꯅ ꯑꯩ ꯈꯟꯖꯩꯌꯦꯕ. ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒ ꯂꯤꯔꯛꯄꯗꯣ, ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯅ ꯍꯥꯏꯒꯗꯧꯁꯦ ꯊꯧꯅꯥ ꯁꯨꯡꯍꯟꯍꯟꯕꯤꯒꯅꯣ. ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯕ ꯖꯥꯇꯤꯅꯤ ꯀꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯈꯥꯡ ꯀꯟꯕ ꯖꯥꯇꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯒ ꯌꯦꯡꯅꯕꯗ ꯂꯥꯏꯔꯖꯕ ꯂꯝꯅꯤ, ꯑꯗꯨꯕꯨ ꯇꯦꯂꯦꯟꯇꯤ ꯁꯥꯊꯤꯅ ꯂꯩꯕ ꯂꯝꯅꯤ. ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ ꯄꯨꯊꯣꯛꯏꯕꯀꯣ, ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯆꯤꯞ ꯇꯧꯔꯤꯕ ꯃꯆꯥ ꯃꯌꯥꯝ ꯍꯥꯏꯖꯕ ꯋꯥꯅꯤ. ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯂꯝꯗꯒꯤ ꯐꯥꯎ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯦꯆꯤꯞ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯅꯦꯕ. ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯁꯤ, ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜ ꯈꯟꯃꯤꯟꯅꯁꯤ. ꯀꯔꯤ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯌꯥꯒꯅꯤ, ꯑꯩꯒꯤ ꯅꯪꯒꯤ ꯑꯗꯨ ꯑꯝꯇ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯑꯦꯁ ꯑ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ. ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.
ꯃꯌꯥꯝꯕꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫